Pakistan Imphal Wahengbam Washington Pau Pajari Criminal Justice Administration की matangda numit nini chatharakpa seminar ngachi Imphal ki Manipur State Film Development Society ki hall da losilagani Rajya ki Home Department Law and Legislative Affairs Department amasung Manipur Judicial Academy na punna sinba seminar asigi ngachi nini chanba aroiba numit ki technical session da resource person singna mi phaba amasung jamin piba NSA Prevention of Illicit Traffic yauna Preventive Detention Law ki matang da wangang ki loisin bagi thoram da Rajya ki Gृह मंत्री गोविंदास कोंथौजम saruk yagani Sangsad ki nongju mifam hayeng dagi haugadoriba sigi mangoinana sarkarna kauduna rajniti dol punamaki oiba mifam mama ngasi New Delhi da pangthokre ngaksel mantri Rajnath Singh na sababati oiduna pangthokhiba mifam maduda Parliamentary Affairs Mantri Kiren Rijiju amasung Rajya Sabha ki lusingba JP Nadda na singba lusingba kaya saruk yakhi Pangwising do wangang bada Trinamool Congress ke MP Mahua Moitra na hai Congress Samajwadi Party DMK JMM Trinamool Congress amade Aam Aadmi Party yauna Birodi dol sing na meeting adubu yaning da bapungdok tuna mapanthong nakhi adumainamag yaning da bapungdok laba matungda Congress ki MP Joyraj Ramesh CPIM ki lusingba John Bristas JMM ki Mahua Maji amasung Trinamool Congress ke MP Mahua Moitra yauna Birodi sadasya sing amukhana mitin aduda yauki Sangsad ki nongju mifam hayeng dagi hauraga matang thagi tarahumdoi phawba chathagadabani mifam asida maroiba ain ke aputhoktu khanabaga loinana pass tawgani Directorate of Revenue Intelligence DRI na laibak asigi mafam kayada thihumbagi thabak chathabada lupa koti kuni thoiromgi oigadaba miramgi sana kilogram 15 chandi kilogram kun amasung sel loina lupa koti anirom phagale Selto Mantraloy na hai operation na sida punna miyoy tarahumdoi su fare akang naba pau phangbadagi DRI ki official singna Indira Gandhi International Airport ta Bagdogra dagi lakpa Bharat macha amadagi mirangbi sana kilogram amarom phagatki atopa thaudok amada Mumbai Airport ta sana lona karbar tawba kangbu amadagi 24 carat ki sana kilogram mangarom su phagatki nongsu banglagi tongan ba mafam manida thihumbagi thabak chathabada Bidhan Nagar amasung Bardhaman dagi gari anida porakpa sana kilogram marirom sufare. Rashtrapati Draupadi Murmu gi Moldova, North Macedonia amasung Romania laibak ahum gi kongchat ngasi dagi hauragani maki kongchat ki ahobada Srimati Murmu heng Moldova da thungani. Mapam maduna mahang na laibak adugi Rashtrapati Maya Sanduga unaduna Mihut Kangbugi Thak Tawari Sanagani. Mahang na laibak adugi Parliament ki President Igor Grosuga su unagani amasung Moldova India Parliamentary Friendship Group ki members singa su wari sanagani. Tungda Rashtrapati na Business Forum da wangangani amasung mapam maduda laiba Bharat macha singa su wari watai sanagani. Masi Bharat ki Rashtrapati amana Moldova da chatpa ihan hanba khongchatni. Moldova ki tungda Srimati Murmu na laipak pokpa numita North Macedonia da thungani maki kongchat ki aroibada Srimati Murmu sawal sen numita Romania da thungani Saknai raba ningtam lanmi amasung revolutionary Mangal Pandey ki mapok kumon numita ngasi Pradhan Mantri Narendra Modi na mahaki mapamda Shraddhanjali katli social media da thagat pawarol da Pradhan Mantri na hai Mangal Pandey na mama laibak ki damak mahaki punsi kathoki Sri Modi na hai Mangal Pandey ki thauna lingjel amasung thoidok hendokpa kathokpagi thauna da ngasi Bharat macha pumbana chawtok chaba poi maki thauna lingjel na laibak asigi tunggi mirol ki pukning thaugatlagani haina su Sri Modi na hairi Jammu Kashmir gi Rajouri town da ahing chupa nong leptana subadagi isau thoktana yum cha kayada leiba miyoising saphagadaba mafam da hongdok ngakre isau aduna anemba mafam kaya su thumjin khre Akashvani Jammu Pawmin hai turel gi mai pathorakpadagi gari kaya su ising thumjin khre amadi center khre FIFA World Cup lisingani kuntaru ki final match ngasi ahing nongyai matung pungkai chatpada Argentina ga Spain ga New York ki New Jersey Stadium da sanaragani Cup asida England na France pumaithi ba piduna senjeng gi takaman laukhre Paulo jare